ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯁꯦ ꯂꯣꯛ ꯇꯧꯋꯦꯕꯀꯣ, ꯂꯣꯛ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯌꯥꯝꯅ ꯇꯥꯕꯗ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ꯫ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯈꯣꯏ ꯀꯃꯦꯟꯇꯒꯀꯣ ꯅꯞꯇꯨ ꯐꯨꯜꯂꯦ ꯀꯥꯏꯅꯒꯀꯣ ꯍꯥꯏꯔꯛꯑꯦ꯫ ꯑꯩꯁꯦꯀꯣ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯀꯃꯦꯟꯁꯦ ꯄꯥꯖꯕꯅꯦ, ꯑꯗꯨꯗ ꯀꯃꯦꯟꯗꯣ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ, ꯀꯌꯥꯗꯤ ꯏꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯣ ꯅꯞ ꯐꯨꯟꯕ ꯅꯠꯇꯦꯕꯀꯣ, ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ, ꯑꯩꯁꯨ ꯏꯀꯥꯏꯔꯤꯅꯦꯕꯀꯣ, ꯑꯗꯣ ꯈꯣꯟꯖꯦꯜꯁꯤꯅꯅꯤ ꯁꯦ꯫ ꯑꯗꯣ ꯐꯔꯦ, ꯑꯩ ꯁꯤ ꯑꯣꯏꯈ꯭ꯔꯦ, ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯔꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯡꯁꯤꯅꯕꯀꯣ ꯊꯦꯡꯅꯕꯗ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯊꯦꯡꯅꯔꯨꯕꯀꯣ, ꯐꯠꯇꯕ ꯃꯤꯁꯛꯇꯨꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯕ ꯑꯗꯨꯅꯤ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤꯀꯣ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯏꯅꯥꯎꯄꯤꯁꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯊꯦꯡꯅꯖꯕꯅꯤ, ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯃꯔꯤꯁꯦ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩꯀꯣ, ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯆꯥꯟꯅꯔꯨꯕ ꯍꯥꯏꯇꯥꯔꯦ꯫ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯊꯦꯡꯅꯕꯅꯤꯅ ꯑꯩꯈꯣꯏ ꯆꯤꯟꯖꯥꯛꯃꯛꯇ ꯑꯣꯏꯔꯁꯨ ꯃꯥꯟꯅꯕ, ꯑꯗꯒꯤ ꯆꯠꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯋꯥꯈꯜꯃꯛꯇ ꯑꯣꯏꯔꯁꯨ ꯃꯥꯟꯅꯕꯩ ꯃꯣꯏ ꯃꯔꯤꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯩ꯫ ꯃꯣꯏ ꯃꯔꯤꯁꯤꯗꯀꯣ ꯑꯃꯗꯤ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯃꯃꯥꯟꯅꯕꯤ ꯑꯃꯁꯦ ꯃꯥꯅ ꯃꯁꯛ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯩ꯫ ꯑꯗꯨꯒ ꯑꯅꯤꯁꯤꯃꯅ ꯆꯥꯡꯆꯠꯇ ꯑꯗꯨꯝ ꯐꯖꯕ, ꯀꯦꯔꯒꯅ ꯍꯦꯛ ꯐꯖꯕ, ꯀꯦꯗ꯭ꯔꯒꯅ ꯈꯤꯇꯪ ꯍꯦꯛ ꯊꯤꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯅ ꯊꯤ ꯍꯥꯏ, ꯃꯁꯛꯁꯦ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯤꯖꯔꯦ ꯍꯥꯏꯕ, ꯑꯦꯅꯥꯇꯣꯃꯤ ꯆꯨꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯃꯣꯏꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯑꯦ꯫ ꯃꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯣꯏ ꯂꯩ ꯍꯥꯏꯀꯣ, ꯍꯥꯏꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯀꯣꯂꯦꯖ ꯃꯇꯝ ꯃꯤ ꯂꯩꯁꯥꯕꯤ ꯗꯕꯜ ꯐꯥꯔꯕꯅꯤ ꯅꯠꯇ꯭ꯔꯥ꯫ ꯈꯪꯅ ꯆꯥꯟꯅꯕ ꯂꯣꯏꯅ ꯂꯩ ꯃꯣꯏꯒꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯏꯅꯥꯎꯅꯨꯄꯤꯁꯦꯀꯣ ꯃꯥ ꯈꯛꯇꯪꯗꯤ ꯂꯩꯇꯦ ꯍꯥꯏꯌꯦꯕꯀꯣ, ꯃꯥ ꯈꯛꯇꯪ ꯃꯇꯝꯁꯤꯗ ꯂꯩꯇ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯃꯥꯁꯨ ꯃꯃꯥꯡꯗꯗꯤ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯤ ꯍꯥꯏ, ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯁꯦ ꯊꯝꯕ꯫ ꯑꯗꯣ ꯃꯥꯅ ꯄꯥꯝꯖꯕꯁꯦꯀꯌꯥ ꯊꯣꯛꯇꯕ, ꯇꯁꯦꯡꯅ ꯃꯥꯅꯒ ꯃꯁꯛꯀ ꯈꯔ ꯊꯤꯔꯦ, ꯃꯉꯣꯟꯗ ꯍꯥꯏꯔꯛꯏꯗꯨꯅꯒ ꯈꯔꯒ ꯊꯤꯕꯅꯦ, ꯃꯥꯅꯒ ꯈꯔ ꯄꯥꯝꯗꯕꯅꯦ, ꯕꯤꯠꯇꯣ ꯂꯩꯇꯗꯅꯀꯣ ꯊꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯀꯥꯏꯅꯈꯤꯕ ꯌꯥꯅꯗꯕ ꯁꯤꯗꯒꯤ꯫ ꯃꯣꯏ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯃꯁꯛ ꯌꯥꯝ ꯐꯖꯕꯤꯀꯣ ꯃꯃꯥꯟꯅꯕꯤꯁꯦ ꯁꯤꯒꯤ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯃꯥꯒꯤ ꯐꯥꯔꯁ ꯂꯞ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯥꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏ꯫ ꯅꯣꯡꯃ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯀꯣꯂꯦꯖꯁꯤꯗꯀꯣ, ꯑꯁ ꯌꯥꯝ ꯏꯁꯃꯥꯔꯠ ꯑꯣꯏ ꯍꯥꯏꯌꯦ ꯅꯨꯄꯥꯁꯦꯀꯣ, ꯑꯗꯣ ꯌꯥꯝꯅꯁꯨ ꯆꯥꯅꯩ ꯍꯥꯏꯌꯦ ꯃꯣꯏ ꯑꯅꯤꯁꯦꯀꯣ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯀ ꯆꯥꯃꯤꯟꯅꯗꯅ, ꯑꯗꯒꯤ ꯃꯣꯏꯒꯁꯦ ꯑꯩꯈꯣꯏꯒꯤ ꯊꯤꯟꯕꯤꯔꯝꯗꯅꯀꯣ, ꯃꯌꯨꯝꯗꯒ ꯊꯤꯟꯕꯤꯔꯝꯗꯅ ꯌꯥꯝ ꯇꯧꯏ ꯍꯥꯏꯌꯦ꯫ ꯑꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗꯒ ꯃꯣꯏꯅ ꯍꯥꯏ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩ, ꯅꯁꯛꯁꯨ ꯐꯖꯩ, ꯑꯗꯒꯤ ꯅꯪꯅ ꯅꯨꯡꯁꯤꯅꯔꯤꯕ ꯅꯪꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯩ, ꯀꯔꯤꯝꯇ ꯋꯥꯠꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅ ꯍꯥꯏꯕꯖꯥꯠꯅꯤꯗ꯫ ꯑꯗ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯅꯤꯀꯣ, ꯄꯦꯟꯕ ꯅꯥꯏꯗꯕ ꯃꯤꯑꯣꯏꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒ꯫ ꯑꯗ ꯑꯃꯈꯛꯁꯦ ꯄꯦꯟꯗꯗꯅ ꯃꯣꯏꯁꯦ ꯅꯨꯄꯥꯁꯦ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯛꯄ ꯈꯣꯠꯂꯛꯄꯒ ꯂꯩꯕꯁꯦ ꯄꯪꯌꯥꯗ ꯌꯥꯁꯟꯅꯕꯤ, ꯄꯪꯀꯣꯏꯗ, ꯍꯥꯏꯗꯤ ꯁꯤꯅ ꯐꯒꯗ꯭ꯔꯥ, ꯇꯥꯏꯝ ꯄꯥꯁꯀ ꯊꯝꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅꯒ ꯊꯝꯃꯒ ꯃꯣꯏꯁꯦ ꯀꯣꯏꯕꯖꯥꯠꯅꯤꯗ꯫ ꯑꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯈꯪꯅꯩ ꯍꯥꯏꯌꯦꯕꯀꯣ, ꯑꯗꯨꯝ ꯑꯇꯣꯞ ꯑꯇꯣꯞꯄꯒ ꯈꯪꯅꯗꯅ ꯈꯣꯠꯇꯅ ꯇꯧꯏ ꯍꯥꯏ꯫ ꯑꯗ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯑꯃ ꯌꯥꯎꯔꯛꯇꯣꯏꯁꯤꯅꯀꯣ, ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯃꯃꯥꯟꯅꯕꯤꯁꯦꯀꯣ, ꯁꯤꯁꯦ ꯅꯣꯡꯃ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯗ ꯆꯪꯉꯨꯕꯀꯣ, ꯀꯪꯂꯥꯗ ꯆꯪꯉꯨꯕꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥꯁꯦ ꯌꯦꯡꯅꯤꯡꯗꯅ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯇꯧꯅ, ꯃꯣꯏꯒꯤ ꯄꯥꯔꯀꯤꯡ ꯇꯝꯅ ꯂꯥꯛꯄꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯊꯦꯡꯅꯕꯖꯥꯠꯅꯤꯗ꯫ ꯊꯦꯡꯅꯔꯒ ꯅꯨꯄꯥꯁꯦ ꯁꯨꯝ ꯏꯟꯅꯔꯦ ꯍꯥꯏꯀꯣ, ꯒꯥꯔꯤꯁꯦ ꯊꯧꯔꯝꯕꯗꯒꯤ ꯂꯦꯞꯄꯒ ꯁꯨꯝ ꯒꯥꯔꯤꯁꯦ ꯏꯜꯂꯒ ꯏꯟꯅꯔꯛꯑꯦ ꯍꯥꯏꯌꯦ꯫ ꯅꯨꯄꯥꯁꯦ ꯌꯦꯡꯕꯗ ꯃꯁꯥ ꯀꯩꯁꯨ ꯅꯥꯟꯗꯦꯀꯣ, ꯖꯣꯀꯤꯡ ꯑꯃ ꯂꯤꯠꯂꯒ ꯈꯔ ꯃꯣꯠꯇꯛ ꯇꯧꯋꯦ ꯍꯥꯏꯌꯦꯕꯀꯣ, ꯑꯗꯒꯤ ꯏꯟꯅꯔꯛꯄꯖꯥꯠꯅꯤꯗ꯫ ꯑꯗ ꯃꯣꯏ ꯃꯔꯤꯁꯤꯅꯗꯤ ꯑꯗꯨꯝ ꯈꯟꯕ, ꯇꯧꯔꯤ ꯁꯥꯏꯁꯦ ꯏꯃꯣꯠ ꯍꯦꯛ ꯃꯣꯠꯀꯩ ꯅꯨꯄꯤꯒꯁꯨ ꯄꯥꯝꯖꯗꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯁꯨꯝ ꯈꯟꯖꯕꯗꯣꯀꯣ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯄꯁꯤꯅꯀꯣ, ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯏꯅꯥꯎꯄꯤ ꯃꯁꯛ ꯈꯔ ꯊꯤꯕꯁꯦꯀꯣ, ꯃꯥꯅꯗꯤ ꯈꯜꯂꯤ ꯇꯧꯔꯤꯁꯦ, ꯁꯤ ꯅꯨꯄꯥꯁꯦ ꯁꯤꯒꯨꯝꯕ ꯖꯨꯒꯣꯠ ꯆꯥꯗꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯀꯥꯏ ꯃꯥꯗꯤ ꯃꯊꯟꯇꯒ ꯏꯀꯥꯏꯕꯒ ꯐꯥꯎꯏ꯫ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯅꯨꯄꯥ ꯍꯥꯏꯔꯛꯄꯁꯦ ꯐꯖꯕ ꯖꯥꯠꯁꯤꯃ ꯁꯨꯡꯍꯥꯏ ꯍꯦꯛ ꯍꯥꯏꯔꯛꯇꯕꯒꯤꯀꯣ, ꯃꯥꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯕꯀꯣ, ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦꯅꯗꯤ ꯃꯥꯏ ꯁꯣꯝ ꯅꯥꯀꯟ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯌꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯄꯁꯤꯅ ꯃꯉꯣꯟꯗ ꯑꯣꯏꯗ꯭ꯔꯕ, ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯃꯃꯥꯟꯅꯕꯤꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯑꯕꯀꯣ꯫ ꯑꯁ ꯃꯣꯏꯁꯦ ꯉꯛꯏ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯨꯄꯥ ꯁꯛꯇꯥꯁꯤꯒ ꯀꯥꯏꯅꯒ ꯍꯥꯏꯔꯛꯑꯦ ꯍꯥꯏ꯫ ꯀꯩꯝꯇ ꯌꯥꯗꯦ ꯍꯥꯏ, ꯀꯅꯥꯝꯇꯅ ꯈꯨꯝꯗꯦ ꯃꯥꯒꯤ ꯃꯤꯡ ꯑꯗꯨꯗ ꯍꯪꯕ, ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯟꯅ ꯌꯦꯡꯉꯝꯗꯅꯀꯣ, ꯑꯗꯨꯝ ꯀꯩꯝꯇ ꯍꯥꯏꯗꯕꯤꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯣꯇꯣ ꯇꯣꯡꯉꯒ ꯑꯗꯨꯝ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯟꯅꯔꯦ ꯍꯥꯏꯌꯦꯕꯀꯣ꯫ ꯁꯤꯗꯒꯤꯗꯤ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯍꯥꯏ꯫
aduga thengna ko ade matam khra lerega haiba tare matam khra lerega hujigi nupa se amuk thengnaba sina kamaina thengnage haiba matam na mogi college ki dress e ko sina khangbas da nupa sina hujigi mama na bisi ma sam khoidaru ra bazani hoi tobu budi masak matausu aduki matik phajabani na mana khoida jaruba mal haiba ko college ki gate mamang sida leiramba ko moi mari sina tholpa matam sida ko moi mari se ayama matam da dum chaminaba ko dum chaminabani na moi mari se tholpa matam sa si mi se ukhigum tawre da na moi na khanjana ringis o na ha nong mama inar panu padu ne na khalle haib ko dum khangraba nupa sin adum haija bhai tar adum hai ta hayo mingam ta hayo phone number ta piu giri sum tak pa hai tar adagi adu inumi si su moi khumde bhai di nupa do moi na pamba nushibam ta oida bhai tar ne ta sengna de mama na biduna ga masak phajari kemta chana da bu ko ya de sumaina sum tawse nupa se ko nupa se gi yamna sathiba mana ko mina college timing la idana ko ande lak bodu gi get ngai boduna ne college ko gi class loyer ga ne tholok pas adum ngai ba magi se ta sena mathau lei trira natraga ko gi nupi shi bu nushira mawong da di nupi akhoina khanjab ko nupi akhoina sida khitang mayana paratam hogada base ko nupa mana agi damak da matam se dum mangbi re ko agi damak da mana khudimak matam se phasana manghalena mana aise pura nushi bane haina khangano ko fattaba nupa ko tauge haidi atuki matik fattaba nupa di tauge yauna tawrdi moi sunga mebo ko sini aina mayam da haijaningi se ko tu hosiki nupa se adum sumaina ngai badegi koi leisabi macha singsina haiba tare ko inau nupi singsina moina khalisna nupa sina ko kitanga mochare kitanga thijare mana thamoi singna nusi jaba male dura number to pibi gro matam khatang khangna ro duga nang khangna ba lei hairaga koi tokna ro na sumaina hairaga number se pire ko imo mo kai get mamang da sungai ram ba se ikai je tra kaina mama na bi masen noi bagi sum haidi tatok tasin tawna ba do adumai tawde number se adum pikre pikibadagi wari sana ba hore ko adai wari sana ba hobadagi kay haini yamna khamanjaba nupa sina yamna nushijaba ko nupi se ada khitang chapa ka se nang kai chalino phone do dum payu kholona sumaila ma bu yam care lobi ba hai tare ne ta singna mana chatpa khotpa da nupi sisu nakshanna banda ko nakshanna bada gi hena nushi ba hai tare mi se khajik nakshanna bada yam nushi na ba hai bado nupi sina nupa sigi masak adagi mo ma to khangdana mana yam nushi gre ba ko mai nga sa gi first love to adu ma kitang kaurok pai type ta tawba adi mama na bising sida wari tawba matam sida magi ko na thengna ba nupa ko adu nga sa gi ai joking lip pa dum hai ke khangna ba joking lip pa nupa se ko ma se gi wari da sum tawba sida hujiki enga da wari thare bi inau pisnai taning de da nang ngang do karino nang mu ngawra bron hai heba adu phaba nupa du thadu ga nang na a hapu anai chu bu nupa du da ai di du mi du soi haina de mai mawong do yamna kainom taw ikai khangdabagi mawng ma taw ma tawi nang adu da lupsan jang nang adu da laijagi jani nang mangon daga layedi ko nang aidi tinaroi damni kaina phagi tawjai hai mana phagi su phagi ni ado hojiki inau pisina haira ise ai aseng bagi su adugi nupa dam la hening de hai ba mi engna enga mama bu phatta ba man ba ko mi si yeng da dum khang bai leitana ko adu maina dum yeng ba matam na ma se kaino mani tawi hai ba ko adu dagidi mi su nushi bani na ko kem da haina dre adum nushina ba matam sida mu kamaina tawge haiba matam sida haujigi masak yam phajaba mama na bisi ko sisigi first love china kitang chingna ba to ko adi mama na bising da phone tawre hai haujigi inau pis da phone tawre ma se anta kitang change tawi kaidawrage ma sibo aina ga sona kanda hadi thabaka chinbaga ai monda kya matam piba ngamde ma aingonda saubra noi college tagi nupa khangnabra khotpra na haire haiba ko ada mama na bini na e ma khangna damni ko tamni nangna pau da ma wara boy kai boy to boy ramni ai haige khotke na hairaga hojiki inau pisina ko nongalaga ko college da tamme nang dada kai no duna phone tora me do nang do ha yamna change tawre haibani du maina tawgunu khotkanu khangadi nang amot panupa
ꯅꯨꯄꯥꯅꯦꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯁꯤꯒ ꯅꯪ ꯁꯤꯁꯤꯒ ꯑꯣꯏꯅ ꯄꯨꯔꯥ ꯇꯥꯖꯍꯧꯖꯅꯤ, ꯅꯪ ꯅꯨꯄꯥ ꯑꯐꯕꯗꯣ ꯅꯥꯟꯊꯣꯛꯆꯈꯤꯖꯅꯤ, ꯅꯪ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯁꯨ ꯅꯨꯡꯁꯤꯅꯔꯛꯑꯦ ꯍꯥꯏꯔꯒ ꯍꯥꯏꯕꯤ ꯍꯥꯏꯕꯀꯣ꯫ ꯁꯤꯗꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨꯝ ꯍꯣꯏ ꯑꯩ ꯃꯥꯒꯗꯤ ꯀꯥꯏꯅꯕ ꯉꯝꯃꯣꯏ, ꯑꯩꯒꯤ ꯐꯥꯔꯁ ꯂꯞꯇꯨꯅ ꯑꯩ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ, ꯑꯗꯣ ꯁꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯖꯕꯁꯦ ꯎꯕꯁꯤꯗ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯦ ꯀꯥꯏꯅꯁꯨ ꯁꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯀꯣ꯫ ꯑꯗꯩ ꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ, ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯈꯟꯅꯕꯗꯣꯀꯣ, ꯍꯥꯏꯗꯤ ꯐꯣꯟꯁꯤꯗꯤ ꯑꯅꯤ ꯄꯥꯏꯗꯕ ꯌꯥꯔꯔꯣꯏꯗꯕ, ꯍꯥꯏꯗꯤ ꯑꯃꯒꯤꯁꯨ ꯌꯥꯅꯅꯕ ꯍꯥꯏꯅ꯫ ꯑꯗꯒꯤ ꯍꯥꯏꯔꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯌꯥꯗ꯭ꯔꯦꯅ ꯍꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯅ, ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯥꯅ ꯈꯔ ꯄꯥꯝꯗꯕ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯖꯣꯀꯤꯡ ꯂꯤꯠꯄ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯑꯩ ꯐꯣꯟꯁꯦ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯅꯤꯅ ꯍꯥꯏꯔꯒ ꯂꯩꯊꯣꯛꯑꯦꯗꯅꯀꯣ꯫ ꯂꯩꯊꯣꯛꯑꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯤꯅ ꯐꯣꯟꯗꯣ ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯣꯛ ꯇꯣꯛꯇꯕ, ꯅꯣꯏ ꯃꯥꯒꯤ ꯅꯝꯕꯔ ꯂꯩꯕ꯭ꯔꯥ, ꯅꯣꯏ ꯕꯥꯒꯤ ꯅꯝꯕꯔꯗꯣ ꯄꯤꯔꯛꯑꯣ ꯈꯣꯠꯂꯣ, ꯑꯗꯨꯗ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯔꯛꯀꯦꯅ ꯑꯃꯨꯛ ꯍꯥꯏꯕꯀꯣ꯫ ꯑꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯤꯔꯨꯅꯣꯗꯤ ꯍꯥꯏꯖꯕ ꯈꯪꯕ꯭ꯔꯥ, ꯑꯗꯣ ꯃꯥꯁꯨ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕꯗꯤ ꯉꯝꯗꯕꯅꯤꯅ, ꯍꯥꯏꯗꯤ ꯊꯥꯗꯠꯄꯗꯤ ꯉꯝꯗꯕꯅꯤꯅꯀꯣ, ꯄꯤꯔꯨꯅꯨ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯦꯀꯣ ꯑꯃꯃꯨꯛ ꯄꯤꯔꯝꯕ, ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯅꯝꯕꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤ ꯃꯁꯛ ꯈꯔ ꯊꯤꯕꯁꯦꯀꯣ, ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯔꯛꯏꯕ ꯏꯅꯥꯎꯅꯨꯄꯤꯁꯦ ꯃꯥꯏ ꯅꯝꯕꯔꯁꯦ ꯑꯣꯏꯅ ꯄꯤꯔꯕ, ꯁꯤ ꯏꯃꯥꯟꯅꯕꯤꯒꯤ ꯅꯝꯕꯔꯅꯤ, ꯁꯤꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯁꯦꯅ ꯄꯤꯔꯝꯃꯕꯀꯣ ꯃꯥꯅ꯫ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯇꯧꯕ ꯍꯧꯔꯛꯑꯦꯀꯣ, ꯍꯧꯖꯤꯛꯀꯤ ꯖꯣꯀꯤꯡ ꯂꯤꯠꯄ ꯅꯨꯄꯥꯁꯤꯅ ꯅꯣꯏ ꯅꯃꯥꯟꯅꯕꯤꯅ ꯐꯣꯟ ꯄꯥꯏꯗꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦꯀꯣ꯫ ꯑꯗ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯄꯤꯅꯁꯨ ꯍꯥꯏꯔꯦ ꯃꯥ ꯐꯣꯟ ꯄꯥꯏꯗ꯭ꯔꯕꯅꯤ ꯈꯣꯠꯇ꯭ꯔꯕꯅꯤ, ꯃꯥꯒꯤ ꯐꯣꯟꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯔꯦꯀꯣ꯫ ꯑꯗꯨ ꯑꯗꯨꯝꯗꯤ ꯁꯪꯕ ꯂꯥꯛꯄ, ꯑꯗꯩ ꯁꯪꯕ ꯂꯥꯛꯄꯁꯤꯗ ꯃꯥꯗꯤ ꯂꯨꯝꯃꯒ ꯍꯨꯔꯥꯜꯂꯒ ꯌꯦꯡꯕꯖꯥꯠꯅꯤꯗꯀꯣ꯫ ꯑꯗꯩ ꯅꯣꯡꯃꯗꯤ ꯃꯣꯏ ꯃꯌꯥꯝ ꯂꯩꯔꯤꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯦꯀꯣ, ꯃꯥꯅ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯖꯥꯠꯅꯤꯗ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯖꯣꯀꯤꯡ ꯂꯤꯠꯄꯁꯤꯅ ꯄꯠ ꯆꯪꯉꯛꯑꯒ ꯅꯪ ꯐꯣꯟ ꯄꯥꯏꯗꯦꯗꯥꯏꯅꯦ ꯁꯤꯅꯦꯕ, ꯃꯥꯗꯤ ꯑꯗꯨꯝ ꯁꯦꯟꯅꯔꯤꯖꯥ ꯑꯣꯏꯔꯦ ꯅꯨꯄꯤꯁꯦ, ꯅꯪ ꯐꯣꯟ ꯄꯥꯏꯗꯦꯗꯥꯏꯅꯦ ꯍꯥꯏ꯫ ꯃꯣꯏꯁꯦ ꯏꯌꯥꯛ ꯇꯧꯕꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅꯀꯣ, ꯃꯃꯥꯏ ꯅꯥꯀꯟꯗ ꯑꯃꯅ ꯃꯥꯏ ꯐꯣꯟ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯁꯦꯝꯃꯦ ꯑꯗꯨꯗꯨꯒꯤ ꯄꯥꯏꯕꯅꯦ, ꯅꯉꯣꯟꯗꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯀꯦꯅ ꯍꯥꯏꯅꯔꯝꯃꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯕꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯈꯨꯝꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯀꯣ ꯃꯤꯒꯤ ꯄꯥꯏꯖꯔꯤ ꯐꯣꯟꯗꯣ ꯅꯪ ꯐꯣꯟ ꯌꯥꯔꯒ ꯌꯥꯏ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯐꯣꯟꯒꯁꯦ ꯄꯥꯏꯔꯒ ꯍꯦꯛꯇ ꯕꯥꯡ ꯂꯥꯎꯅ ꯍꯦꯛꯇ ꯂꯪꯒꯥꯏꯕ, ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯄꯣꯠꯁꯨ ꯅꯠꯇꯅꯀꯣ ꯃꯤꯒꯤ ꯐꯣꯟꯗꯣ ꯊꯨꯒꯥꯏꯕꯤꯔꯕ ꯈꯪꯕ꯭ꯔꯥ꯫ ꯍꯥꯏꯗꯤ ꯃꯥꯗꯣ ꯃꯀꯣꯛꯇ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦꯕꯀꯣ, ꯅꯨꯄꯥꯁꯦ ꯈꯔ ꯁꯣꯅꯣ ꯆꯨꯕ ꯃꯥꯜꯂꯦꯕ ꯈꯪꯕ꯭ꯔꯥ, ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯗꯣꯏꯅꯤꯀꯣ ꯂꯥꯁꯇ ꯃꯥꯗꯣ꯫ ꯑꯗꯣ ꯀꯩꯅꯣ ꯐꯣꯟꯒ ꯊꯨꯒꯥꯏꯔꯤꯁꯤꯕꯨ ꯃꯆꯤꯡꯒꯁꯦ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯈꯜꯂꯒ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯃꯈꯨꯠ ꯇꯥꯡꯒꯁꯦ ꯄꯥꯏꯔꯒ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅꯒ ꯇꯧꯔꯒ ꯃꯥꯏ ꯒꯥꯔꯤ ꯃꯆꯥꯁꯤꯗꯀꯣ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ, ꯑꯗꯣ ꯅꯨꯄꯤꯁꯤꯁꯨ ꯀꯤꯒꯨꯝ ꯀꯩꯒꯨꯝ ꯅꯠꯇ꯭ꯔꯥ, ꯑꯁꯥꯎꯕꯗꯣ ꯊꯦꯝꯅꯕꯅꯤ ꯈꯪꯗꯦ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯐꯣꯟ ꯑꯀꯥꯏꯕꯗꯨꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯄꯥꯏꯍꯧꯔꯦꯕꯀꯣ ꯃꯣꯏꯁꯦ꯫ ꯑꯗ ꯍꯧꯖꯤꯛꯀꯤ ꯏꯅꯥꯎꯅꯨꯄꯤꯁꯦꯀꯣ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯤꯗ, ꯆꯠꯈ꯭ꯔꯒ ꯃꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯅꯔꯦꯗꯅꯀꯣ, ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯁꯤꯗ ꯁꯣꯏꯔꯕ ꯍꯥꯏꯇꯥꯔꯦ, ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯁꯣꯏꯈ꯭ꯔꯕ꯫ ꯍꯥꯏꯕꯗꯤ ꯅꯍꯥꯟ ꯆꯠꯄ ꯃꯇꯝꯗꯨꯗ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔ, ꯃꯔꯤ ꯆꯦꯠꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕꯀꯣ ꯃꯣꯏꯕꯥꯅꯤꯁꯦ꯫ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯁꯦ ꯍꯥꯠꯇꯦꯗ ꯈꯥꯛꯑꯕ, ꯅꯪ ꯏꯕꯦꯝꯃ ꯅꯪ ꯁꯤꯖꯈ꯭ꯔꯣ ꯅꯪ ꯀꯥꯏꯅ ꯌꯧꯔꯕꯅꯤ, ꯅꯪ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡꯁꯨ ꯈꯪꯗꯦ, ꯑꯗꯨꯒ ꯃꯆꯤꯡ ꯐꯠꯇ꯭ꯔꯤꯅꯦ ꯀꯥꯏꯅꯒ ꯃꯥ ꯃꯁꯥꯒꯤ ꯐꯣꯟꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟꯗꯨ ꯍꯦꯛꯇ ꯄꯥꯏꯔꯒ ꯂꯪꯈꯥꯏ, ꯅꯪꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯗꯤ ꯅꯣꯡꯃꯇ ꯃꯥꯅ ꯅꯪꯒꯤꯅꯦꯅ ꯀꯔꯤ ꯑꯃ ꯄꯤꯔꯛꯑꯒꯦ? ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯗꯤ ꯍꯣꯏ ꯐꯅ ꯃꯥ ꯂꯥꯏꯔꯁꯅꯨ, ꯐꯅ ꯃꯥ ꯂꯩꯇ꯭ꯔꯁꯅꯨ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯌꯥꯎꯏ, ꯑꯗꯨ ꯅꯪ ꯈꯪꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯅ ꯆꯩꯕꯤꯔꯕꯀꯣ꯫ ꯃꯃꯥꯟꯅꯕꯤꯁꯦ ꯀꯞꯄꯦ ꯍꯥꯏ, ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ, ꯅꯪ ꯍꯥꯟꯅꯩ ꯅꯨꯄꯥꯗꯣ ꯅꯪ ꯀꯥꯏꯅꯔꯒꯦ ꯍꯥꯏꯔ, ꯑꯗꯨꯛ ꯐꯕ ꯅꯨꯄꯥꯗꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯈꯣꯠꯇꯣꯔꯤꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅ ꯉꯥꯡꯉꯦ ꯍꯥꯏꯕꯀꯣ꯫ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯤꯁꯨ ꯄꯪꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯡꯉꯤꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯎꯔꯤꯔꯥ ꯈꯪꯗꯦ, ꯃꯥꯁꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯕꯀꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯌꯦ꯫ ꯑꯗꯒꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯖꯣꯀꯤꯡ ꯂꯤꯠꯄ ꯅꯨꯄꯥꯗꯨꯒꯅꯦ ꯐꯖꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ, ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯁꯦ ꯃꯥ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯦꯕꯀꯣ꯫ ꯑꯗꯩ ꯐꯥꯔꯁ ꯂꯞꯁꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯁꯦ ꯍꯟꯗꯛ ꯀꯩꯅꯣ ꯃꯥ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯋꯤ, ꯑꯗꯒꯤ ꯐꯣꯟꯁꯨ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦ ꯈꯣꯠꯇꯦ, ꯐꯣꯟ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯥ ꯋꯥꯏꯇꯤꯡ ꯕꯤꯖꯤ ꯑꯗꯨꯝ ꯂꯩ, ꯃꯥ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯉꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯗꯀꯣ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯏꯌꯥ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯪꯕꯗꯗꯤ ꯀꯣꯏꯗꯦ, ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯀꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯀꯥꯏꯅ ꯈꯨꯝꯃꯦꯕꯀꯣ꯫
ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯁꯤꯗꯀꯣ ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯑꯣ ꯀꯣꯏꯔꯕ ꯃꯥꯜꯂꯦ ꯀꯣ ꯃꯥꯁꯦ ꯑꯇꯣꯞꯄ ꯈꯪꯅꯈ꯭ꯔ ꯃꯥꯜꯂꯦ. ꯐꯔꯦ ꯐꯔꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯈꯪꯅꯔꯗꯤ ꯑꯩꯅꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ. ꯑꯩꯅ ꯃꯉꯣꯟꯗ ꯃꯇꯝ ꯄꯤꯕ ꯉꯝꯗꯕꯒꯤ ꯑꯣꯏꯔꯝꯅꯤ ꯀꯥꯏꯅꯒ ꯃꯥꯁꯦ ꯐꯖꯅ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯁꯣꯝꯗꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯨꯡꯁꯤꯅꯕ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯑꯆꯥꯄꯣꯠ ꯆꯥꯁꯤ ꯅꯠꯇ꯭ꯔ ꯕꯖꯥꯔ ꯆꯪꯉꯨꯁꯤ ꯀꯥꯏꯅꯒ ꯍꯥꯏꯕꯁꯦ ꯆꯪꯕꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯌꯥꯗꯕ. ꯍꯧꯖꯤꯛꯀꯤ ꯖꯣꯀꯤꯡ ꯂꯤꯠꯄ ꯅꯨꯄꯥꯁꯤꯅꯅꯦ ꯃꯣꯠꯂꯤ ꯍꯦꯛꯇ ꯂꯥꯛꯇꯣꯏꯕ. ꯒꯥꯔꯤ ꯃꯆꯥꯗꯨ ꯒꯥꯔꯤꯗꯨꯁꯨꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯤ ꯑꯣꯏꯗꯤ ꯒꯥꯔꯤꯒꯁꯦ ꯇꯔꯨ ꯇꯅꯥꯟꯅꯒ ꯊꯧꯒꯗꯕ. ꯒꯥꯔꯤꯁꯤꯅꯅꯦ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯂꯩꯈꯣꯝꯒ ꯀꯣꯏꯇꯩ ꯇꯩꯔꯒꯀꯣ ꯀꯣꯏꯇꯩ ꯇꯩꯔꯒ ꯏꯃꯣꯠꯀ ꯃꯣꯠꯂꯒꯅꯦ ꯂꯥꯛꯇꯣꯏꯅꯦ ꯀꯣꯂꯦꯖꯁꯤꯗꯀꯣ. ꯑꯗꯨꯒꯅꯦ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯄꯨꯔ ꯆꯠꯈꯤꯕ. ꯉꯁꯤꯗꯤ ꯕꯖꯥꯔꯗ ꯆꯪꯉꯨꯁꯤ ꯀꯩꯅꯣꯝ ꯆꯥꯔꯨꯁꯤ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯗ꯭ꯔꯦꯁ ꯑꯃ ꯈꯜꯂꯨꯁꯤ ꯁꯦꯀꯦꯟ ꯍꯦꯟ ꯈꯜꯂꯨꯁꯤ ꯀꯥꯏꯅꯒ ꯍꯥꯏꯗꯅꯀꯣ. ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯃꯇꯝꯗꯗꯤ ꯀꯣꯂꯦꯖ ꯃꯇꯝꯗꯗꯤ ꯁꯦꯀꯦꯟ ꯍꯦꯟꯒꯥꯁꯦ ꯈꯟꯕ ꯅꯨꯡꯉꯥꯏꯕꯅꯦꯕ ꯌꯥꯝꯅ. ꯑꯗꯨꯃꯥꯏꯅꯒ ꯈꯟꯕ ꯃꯇꯝꯁꯤꯗꯅꯦ ꯃꯇꯝꯁꯦ ꯁꯨꯡꯄꯤ ꯄꯤꯗꯕ ꯃꯉꯣꯟꯗꯀꯣ. ꯑꯗꯒꯤ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯆꯥꯁꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯄꯨꯔ ꯆꯠꯈꯤꯕ ꯍꯦꯛꯇ ꯂꯥꯛꯑ ꯆꯠꯈꯤꯕ. ꯑꯗꯒꯤ ꯀ꯭ꯂꯥꯁ ꯉꯁꯤꯗꯤ ꯑꯣꯖꯥ ꯂꯥꯛꯇꯦꯅ ꯍꯣꯏ ꯀ꯭ꯂꯥꯁ ꯌꯥꯎꯗꯕꯤꯗ ꯂꯩꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯂꯥꯛꯄ. ꯑꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯃꯥꯅꯅꯦ ꯑꯩ ꯉꯁꯤꯗꯤ ꯅꯪ ꯉꯥꯏꯔꯝꯗꯅ ꯆꯠꯂꯦ ꯏꯃꯥꯟꯅꯕꯤꯒ ꯑꯣꯛꯇꯣꯗ ꯍꯜꯂꯦ ꯀꯥꯏꯅ ꯍꯟꯕꯁꯦ ꯂꯥꯛꯑꯒ ꯑꯣꯛꯇꯣ ꯃꯅꯤꯡꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯒꯅꯦ ꯑꯣꯛꯇꯣ ꯃꯃꯥꯡꯗ ꯍꯦꯛꯇ ꯈꯝꯖꯤꯜꯂꯛꯄ. ꯃꯤꯃꯥꯡ ꯇꯨꯃꯥꯡꯁꯤꯃ ꯁꯨꯈꯪ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ. ꯉꯥꯎꯇ꯭ꯔꯪ ꯐꯩꯗ꯭ꯔꯪꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯅꯨꯄꯥꯁꯦ ꯈꯪꯕ꯭ꯔꯥ. ꯐꯔꯦ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯍꯣꯏ ꯁꯦꯟꯅꯔꯣ ꯅꯨꯡꯁꯤꯔꯣ ꯌꯥꯔꯦꯕꯀꯣ. ꯑꯗꯣ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯝꯇ ꯑꯣꯏꯔꯁꯨ ꯃꯆꯥ ꯑꯝꯇ ꯑꯣꯏꯔꯁꯨ ꯃꯣꯏ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ. ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 10 ꯄꯤꯕ ꯑꯆꯥꯄꯣꯠ ꯆꯣꯀ꯭ꯂꯦꯠ ꯑꯝꯇ ꯑꯣꯏꯔꯁꯨ ꯃꯥꯏ ꯅꯨꯄꯤꯒꯤꯅꯦꯅ ꯄꯤꯕꯤꯌꯣꯕ. ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯇꯝꯁꯤꯗꯤ ꯅꯣꯡꯃꯇ ꯂꯥꯛꯑꯣꯏꯕ ꯃꯥ ꯇꯁꯦꯡꯅ ꯃꯥꯏ ꯅꯨꯄꯤꯒꯤ ꯃꯅꯥꯛꯁꯤꯗ ꯃꯥ ꯅꯣꯡꯃꯇ ꯂꯥꯛꯇꯕ. ꯇꯨꯃꯤꯟꯅ ꯐꯣꯟꯁꯨ ꯇꯧꯔꯛꯑꯣꯏꯗꯣꯏꯕ. ꯇꯨꯃꯤꯟꯅ ꯂꯩꯗꯣꯏꯕ. ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒꯤꯗꯨꯕꯨꯗꯤꯀꯣ ꯄꯤꯔꯛꯇꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯡꯗꯨꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝꯗꯕ ꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯄꯤꯔꯛꯇꯕꯁꯨ ꯌꯥꯎꯋꯤ. ꯄꯤꯔꯛꯇꯕ ꯅꯨꯃꯤꯠꯇꯨꯁꯨ ꯐꯣꯟꯒ ꯇꯧꯔꯒ ꯑꯩꯗꯤ ꯄꯤꯔꯛꯄ ꯉꯝꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯥꯒꯤꯗꯤꯅꯦ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯇꯣꯞꯄ ꯅꯨꯃꯤꯠꯁꯦ ꯐꯣꯟꯁꯦ ꯁꯨꯡꯇꯧ ꯇꯧꯔꯛꯑꯣꯏꯗꯣꯏꯕ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯈꯔ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦ ꯀꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯃꯤꯡꯁꯤꯗ ꯅꯪ ꯈꯤꯇꯪꯗꯤ ꯈꯜꯂꯨ ꯁꯤ ꯅꯨꯄꯥꯁꯦ ꯅꯪꯅ ꯑꯗꯨꯝ ꯀꯣꯏꯅꯔꯤꯁꯦ ꯅꯪ ꯈꯤꯇꯪꯗꯤ ꯋꯥꯈꯜꯂꯣ ꯇꯧ ꯃꯥꯁꯦ ꯀꯩꯅꯣꯝꯃꯗꯤ ꯏꯇꯧ ꯇꯧꯏꯀꯣ ꯈꯣꯠꯂꯤꯀꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯃꯃꯥꯟꯅꯕꯤꯁꯦ ꯂꯤꯊꯣꯔꯛꯑꯦ ꯍꯥꯏꯕ. ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯐꯖꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯩ ꯃꯉꯣꯟꯗꯒꯤ ꯀꯃꯥꯏꯅ ꯂꯥꯞꯊꯣꯛꯇꯣꯏꯅꯣ ꯈꯪꯗꯦ. ꯑꯩ ꯌꯥꯝ ꯋꯥꯏ ꯃꯥꯅ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯃꯦꯟꯃꯥꯟ ꯇꯥꯗꯦ. ꯃꯥꯅ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗꯒ ꯊꯣꯛꯂꯛꯇ꯭ꯔꯗꯤ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯏ. ꯍꯥꯏꯔꯒꯅ ꯕꯕꯥꯒꯤ ꯐꯣꯟ ꯑꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯟꯗꯒ ꯏꯕꯥꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯎꯔꯥ ꯀꯥꯏꯅꯒ ꯍꯦꯛꯇ ꯗꯞ ꯇꯧꯏ. ꯑꯩ ꯌꯥꯝ ꯋꯥꯏꯑꯦꯅ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦꯕꯀꯣ. ꯑꯩ ꯁꯤ ꯃꯤꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦꯅ. ꯑꯗꯣ ꯃꯣꯏ ꯃꯃꯥꯟꯅꯕꯤ ꯃꯔꯤ ꯇꯤꯟꯅꯕꯁꯤꯗꯀꯣ ꯑꯅꯤ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯇꯝꯊꯣꯛꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯕꯀꯣ. ꯍꯥꯏꯗꯤ ꯐꯖꯕ ꯋꯥꯐꯝꯗꯣ ꯅꯠꯇꯕꯅꯤꯅ ꯃꯥ ꯇꯝꯅꯤꯡꯗꯕ ꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯗ. ꯑꯗꯨꯒꯤ ꯃꯥꯁꯦ ꯌꯥꯝꯅ ꯀꯞꯈꯤ ꯍꯥꯏ. ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯁꯛ ꯈꯔ ꯊꯤꯕꯤꯀꯣ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕ ꯏꯅꯥꯎꯄꯤꯁꯤꯅꯀꯣ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ. ꯃꯥ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯈꯜꯂꯦ ꯍꯥꯏ. ꯍꯥꯏꯕꯗꯤ ꯃꯥꯅ ꯉꯁꯥꯏ ꯎꯕꯗꯨꯗ ꯅꯨꯄꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅ ꯃꯥꯁे ꯈꯟꯈꯤꯕꯗꯤꯀꯣ ꯃꯥꯁꯦ ꯊꯤꯒꯠꯂꯒꯦꯅ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯁꯦꯅꯀꯣ. ꯃꯥꯗꯤ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯈꯔ ꯐ꯭ꯔꯤ ꯑꯣꯏ ꯍꯥꯏꯕ. ꯐ꯭ꯔꯤ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯀꯣꯏꯖꯗꯕ ꯍꯥꯏꯇꯥꯔꯦ. ꯍꯥꯏꯔꯛꯑꯒꯁꯨ ꯍꯦꯛꯇ ꯌꯥꯗꯕ. ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥꯁꯦ ꯍꯥꯏꯔꯛꯇꯕꯅꯤꯅ ꯃꯥꯗꯤ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯔ ꯂꯩꯀꯥꯟꯁꯤꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯊꯤꯗꯣꯛꯑꯒꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯋꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯦ ꯄ꯭ꯂꯥꯟ ꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯦ. ꯃꯥꯅ ꯁꯤꯃ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯔꯒ ꯅꯨꯄꯥꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯦ ꯃꯦꯁꯦꯁ ꯊꯥꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅꯕꯀꯣ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯈꯔ ꯀꯥꯎꯅꯕꯀꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯁꯥꯔꯒ ꯃꯥꯅ ꯃꯦꯁꯦꯁꯁꯦ ꯊꯥꯕꯖꯥꯠꯅꯤꯗꯀꯣ. ꯑꯗꯨꯒ ꯁꯣꯏꯕ ꯁꯥꯔꯒ ꯑꯗꯒꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅ ꯑꯗꯒꯤ ꯃꯦꯁꯦꯁ ꯈꯔ ꯊꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯍꯥꯏꯀꯣ. ꯃꯦꯁꯦꯁꯀꯁꯦ ꯍꯜꯂꯛꯑꯒ ꯋꯥꯔꯤꯒꯁꯦ ꯐꯣꯟꯒꯁꯦ ꯑꯗꯨꯝ ꯇꯧꯁꯜꯂꯛꯄ. ꯐꯣꯟꯒꯁꯦ ꯑꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜꯁꯦ ꯈꯪꯒꯅꯤꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯂꯩ ꯑꯗꯥ ꯂꯩ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯥꯅ
Wari kya sanade duga marak wari sanabasina kamaina muk sanage haiba matamda hojiki inau pise ko mogi manau nupi sing si thokpa sing si kane wari se sanadoineba sana hoba wari sina record to hodoineba haibadi sanagi wari se kauthradi ko kari wari sanagi habse kauthokhidanaba record se tawra thamdoineba ko sumaina mangoda yetanaba na wari se sum sanaraga sigi nupa se kain hainaraga ko Sumaina matam khara sanare mase dun yetpadi kitang phare mangonda ade sumaina yetpa khara phare ngai matam sida masu hoji masak mato phajaba nupi se ko masu magi first love sida ko kitang naksanana ba hona jaba hai tare hadi mana nushi gi ba mini na ko ado haibai wani nupa haisidi ko mabu lang thomaga chakhraga mu halak pasida ko amu he loksha lage habasu kusham na khandaba ko kharaga mabuk luba haidi magi first love che kitang mabuk luba adagi yamna kay haini ko nupa thoksaba ko chagat yadaba mi oiba jani da ko tasengna ado nang thina di chayraktaba ko nang nupa to pokoi ru hausina ingon hanjalak ba kai yam thina di chaydaba do phasabi londa nang adum nagi like tamado dum phasana lotion goda khoda kainaga phasana haire hai da sumaina tawre tawrakan sida nongma kari wa haudagi no khangde haib ko si matang sidi khanghaudre duga moi ani se khanaba jani da ko hojigi masama taw yam phasaba nupi siga aduga saigi joking lipa nupa siga ko moi bani se marmama dagi di yam phasana khanagi badagi moi se nupa sida nupi se chelaba chele mama na bi se chengre ko nupa sida ko chele moi je chenba se kanada chelino haidi yaujiki inau nupi sina khalisina magi first love to the cheli jala kana khala harau jabado harau ja oiramdro magi mana hainadaba ko mana lehening da nupa sida khoi mama na bi se chengkraba ani moi asida oire maji kamaina bu marai chakri phattamne sinu paji leiba bu nungai do jala kainaga khalla kansida ko nupa se kogi nupi thiba nupa oiramaba nupi thiraba macha leiraba nupa oiramaba sida ko loire prak down chatlabo ko wakhanse mana ko adoke matik sauningge hai hojike engona wari thara iba inau nupi sina ko mase adoke matik sauningi hai changjallaga ko thangna thiningba ma phawi hadi mana mama na bisida otpiriba tawbiriba adagi manghan meriba matam ko migi punsi je kaisu natana mana senariba do phare ma tawroba ma pakhang oiramoba yarage ba ko ma maching phataba adu loina kautho age ma pakhang oiramoba pakhang nataba amana migi macha leisabi du adumaina tawrise kari no na ma se adoke mati nungai taba ma phawgi haeba ko dagi kamaina ni piangang leba mi di kamaina thazaruni natra asagi phadoknare ko chelaga phadoknaraga leire matam se ma se college ka laktre haeba ko tumina ma se wakhal se doki matik nungai taba jani da mama na bisu ade sumaina matam khradi dum leire moisu mama na bigi manakta chatana khotana ko nang adumai tawgunu college la o khamiam leisi ti kemta khalunu harga ma se wakhal leina hai tare khalubana ma oirakpana ma na ma se sadabane thaktabane ma se naraga leirab jani da ko aleng sagi nupa da mo otlammi ba haidi mango da pirami ba tension mayam du ko minam mabudu da ma se nungai tabagi ma se nare hai ba ko da sigi matam sida khogi inau nupi se engoda wari thabir pe inau nupi se ma se nupa khak koi bajani da si matam sida ko magi wari matek ama mu kitang hapchara ke ko magi oina ani mana koinari ba nupa sina ko masaka se kitang yengba yai hai ko mana su asimadi masak se khara yengba yai ye kainaga khanjaruba hai tare ne khangna basina kaida khangnage haiba matam sida ko khogi moi nga sai mama nabi ani ko moi mari tina mama nabi ani se ko mama nabi amasigi magi nushina ba nupa sigi mama naba ko ada mama naba ga mama nabi ga si koinari neba masyam harau hai sinu ba se khangna matam sa asmasaka se dum yengba yai dum maga yengna badadi kitang nupa sina kitang hel hai phajaba ko mimang ta puthok pada lemjaba haibadu oiba ko duga koinare nushinare matam khradi masu yam nushinara mi haib ko manasu hojiki mama nabi ko masamo to yam phajabi gi wari se yam tamme haib ko nungai tadana yam nungai ti ko te noi nupa se sumaina tawbra khotpra yam na kaina ga sum tamjaba do ko ada yam phajana mana share ga tor kan se nupa se mu kamai to bu nupa oiramge haiba matam sitane ko masadi yam nali ko chichi ma haisi masaka ti yam nali che aduga ne ke haini kitang hek to bugane paisa lei bro paisa kita puge
Sumai hek tai as khoi antakti moi mung se lai re wari ha bisu hai da khoi lai ba machani na paisa leite ha ba wai su hai ba na ta ko antakti kitang chille kitang pharak tai to je khoma ko wai da joina hai ba ni do khar le pir ke to le paisa le bro paisa ki ta pu ge khale singa ki hai da ba ma su aham ba di thaja da na ko mong su paisa ga pai ba macha ma le hai ba ko ani yeng ba da su dum gentle or ga ko dum fazaba hai tar yeng ba da paisa pai ba macha dum man ba ko pangwa wa ba macha man da ba gi ne mana su dum pi hai ba ko do singa ke ga se yani da singa ka nu kho ka nu hai rami sum to shelak ba khang bra adagi chamina na koi ba mak to chamina na ko adagi chale garden gum ba da chali da ko le sai macha sing ji chatle da na ko garden ti ke se ka ani ko do bu ni manu pa ni ma dum ka e acha po si macha gi hai da dum wari shana da na wari shana bis na kamai to ga hai ba matam da ko nupa si gi ma gi ba sangsar ma da sidc pa mi adagi ke ani ma na koiram ba nupi si na mo da pirak pai wari da sa ba aina du dem ko koiram me khang bra sai ngon da du piri e is kind of dress ka se ta lai bi ai yes aina pam da na hina da na tok thok ki bane is mana touramba me am city kain de house ki inaw nu pi se mas ikai hai ba hai di mana di kem ta to bangam de ando ma ga koinaram ba nu pi se magi da mukta mayam to bi ko kaina ahama da di khalami ado masu ko na sum khali sinu pasi bu kai si bu ai di shauning ak podo ai se sakthi na usitri jala natraga ai se sakthi na iren pairam gani na mana koiru raga ai na pirak tabis da ma se shauning gi jala kan ma se khal e khangbra ada mathang ga sum unaba kan da ko phone wai sana ba da ma hai adu di nang gi da makta du am to bi bu nu pi do nang kai do bu gi kainari no kaina ga hang e masu shauning ak podo mai nupa se jat ni na lei ba ni ko nupa se jat lei ko adagi nang gi tamak ta am to bi ba nu pi do nang kai to bai kai nari no adu dum koi no ya dro ka habde marai chakri se tong na ba ni da ko nupa si ga maga sina magi wari ne ba ko si inau pi si gi ada nupa si na su nang se koi do su ya na khalak pa hai di khanjaru baga tawri do onna ba ko ade somna ka inau pi na su as nupa ni na sakra phasi ko wani nupi de cha thoke da khalladi as kaina su ai khallaga ne sumaina togi badagi kaina gi hai nupa se ko ma ai ne as sakthi ba nupi khoi da koi gi hai pa nupa se yamna atai di khangde iche ado ai oina di juko chaba nupa se ta de na haigale hai e bu ko juko chaba nupa se tagan de na sida magi wari ni ado hauzik mama na bidugi wari da mulak jarage ko ma se adumaina dum laye da na ko lagi badagi ma se college amukare college ka ba matam sida ma se tumina laire ko magi punsi se soigre soire bani na tumina laire ba matam sida ngasai gi ma na chelu banu pas sisina so lak pai tai la ga get ta sangbi ani lupi thire ani pi thiru re na haradi kena to bi da ko ai no na soigre khosgre hai bagi mohot ko ai na chelabani sadana ko asabu da tholo wari da sana ji kan sumai usita bese torpa adagi sumaina mana usitawi mohi tawbus da mamana bisin yaroi kaino nei walo shanagrabani nang nupi angang leiraga adumaina tawri do kaigino na sumoi mayam sina chang haire mana handagi college lakpa nate adu mal lakta ngai nang na mo na sumai sum tawri se kaigino na haiba jani da haiba kas da noina thokari leyen haiba ja noina thokari lege si ma se ai se ma ga chela bane kaina ga mi mya ma si tara sanugi type da ngang podo sauning da na hojiki inang no pisina makhazai da khupang na thai hai mana ma se mi hunju khar phatta ba ko ta seng na ma yam sauning gi ba ko mama na bi du gi khoi mangjar ba punsi do ko ta seng na ma nungai ta ba gi ne makhazai da khupang thai hai nu pa si da ade me am chang do omjale da na ko omjala ga nu pa da kaino haranga mama na bisina di yang wa sam chok thokning da bhai ta do sum mai wangang sangang se khoi khangna mi ne se wangang sangang jam lu da bi sum warak pani khot pani haira ga ne adum lotion na gre hai wa do ko tumye lotion na gre dei mama na bisidi dum college lotion ki tre ko ma dum to khre ada yamna nungai te ko smai na to bse ado hojiki nu pa do yam phatte na tra ma do nupi angang le raga mana smai na to bi se kai gi no ba na tra mi gi macha nupi do migi macana pidina mo da lalak pasunate duga hojiki matam da ko nupa sing se ko hoi nupi su phattaba mayam ama lei
ꯑꯗꯒꯤ ꯅꯨꯄꯥꯁꯨ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯠꯇ꯭ꯔꯥ? ꯁꯤꯅ ꯅꯨꯄꯥ ꯐꯠꯇꯕꯒꯤ ꯋꯥꯔꯤꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒ꯫ ꯃꯥ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤ ꯑꯗꯨꯒ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯗ ꯃꯥꯅ ꯇꯧꯕꯤꯔꯤꯕꯗꯣ ꯀꯩꯅꯣꯕ? ꯑꯗꯨꯒ ꯃꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯇꯥꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯍꯥꯏꯕꯀꯣ꯫ ꯈꯤꯇꯪ ꯑꯩꯈꯣꯏ ꯅꯤꯁꯥ ꯄꯁꯥꯗꯒ ꯆꯥꯔꯒꯁꯨ ꯈꯔ ꯍꯦꯟꯖꯟꯕ ꯃꯤ, ꯑꯗꯨꯒ ꯈꯤꯇꯪ ꯃꯌꯥꯝꯗꯒꯤ khitang ꯇꯣꯉꯥꯟꯕ ꯃꯤ ꯃꯥꯜꯂꯦ ꯍꯥꯏꯌꯦ꯫ ꯑꯗꯣ ꯋꯥꯗꯤ ꯄꯨꯔꯥ ꯂꯣꯏꯁꯟꯅꯈ꯭ꯔꯦꯕꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ, ꯑꯗꯣ ꯑꯃꯨꯛ ꯍꯟꯅꯗꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯣ, ꯃꯥꯡꯍꯧꯕꯗꯤ ꯀꯅꯥꯅꯣ ꯃꯥꯡꯍꯧꯔꯤꯁꯦ? ꯅꯨꯄꯤꯗꯣ ꯃꯥꯡꯍꯧꯗ꯭ꯔꯥ? ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯧꯗ꯭ꯔꯥ ꯃꯥ? ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯅꯤꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯣ, ꯑꯩꯒꯤ ꯏꯈꯥ ꯊꯥꯕ ꯑꯗꯒꯤ ꯏꯊꯛ ꯊꯣꯡꯕ ꯏꯆꯦꯁꯤꯡꯗꯀꯣ, ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯁꯤꯡꯗ ꯑꯩꯅ ꯍꯦꯛ ꯍꯥꯏꯖꯅꯤꯡꯕꯁꯦ, ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝꯗ ꯊꯤꯖꯤꯟꯁꯦꯕ꯫ ꯊꯤꯖꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯦꯗꯅ ꯅꯠꯇ꯭ꯔꯥ? ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ? ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯇꯝꯗꯨꯗ ꯀꯩꯁꯨ ꯅꯠꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯥꯕꯨ ꯂꯥꯏꯕꯛ ꯊꯤꯍꯜꯂꯦ ꯅꯠꯇ꯭ꯔꯥ? ꯐꯖꯈ꯭ꯔꯕ ꯁꯛꯇꯣ ꯌꯦꯡꯉꯣ, ꯆꯟꯅꯐꯝ ꯈꯪꯗ ꯃꯥꯡꯉꯦꯕ ꯇꯁꯦꯡꯅ꯫ ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯇꯨꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯝꯃꯒ ꯂꯩꯔꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ? ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ